Another freight truck carrying essential goods including petroleum products such as LPG, petrol, diesel left Ziribam for Imphal today along National Highway number 37. A total of 82 trucks left Ziribam district this morning under heavy security. The trucks included 30 petroleum tankers, 17 diesel tankers and other trucks carrying essential commodities including one mixed truck. No reports of untoward incidents have been recorded till the time of filing this report. Ziribam correspondent Roshi Mala brings you an exclusive report. Sahi amaron helaba Manipur gi irang asina sahi ama helakpa phawda Ziribam da irang asigi mamita dana leirakpa adugumba Ziribam district asi tha manung gi mamangdagi Ziribam asida thoaningda thodok kaya ama tholakpana hujikti Ziribam asisu Manipur gi irang asina chawna mamita raba adugumba district ama oiduna lakni Nakalamoromdana Ziribam dagi Imphal tamna chatliba National Highway 37 lambi paring asida Manipur gi nongmagi sangdraba yadraba polam singdagi hauraga tangai fadaba polam pungba National Highway 37 asida pusinduna ngasi phawba lakliba asida chatliba tha asigi tang 13 dagi hauraga ngasi tang 10 fawbada Ziribam dagi Imphal tamna tongan ba makhalgi potchai puba makhal suna yauraba Traksing pusiliba asi chauranga chamri go humbucharom ngasi phawda pusin khare loina masida LPG gas cylinder gi traksi maruina yankhai go humdoi khaktamak pusilli haiba gari pusiliba sang asi nongmo gi nemtharakliba asigi matangda All Ziribam Road Transport Driver Union gi president gi maikei gi thamlakpa wafamsu mayamna taminasi National Highway 37 Imphal Jiri natraga Jiri Imphal chatliba lambi steida gari si mamangda yamna marang kaina laambani even akoi squad ahum thadrabadi gari si yam lem hodana squad ahum pibiu kholu haibagi akoi driver union gi maige dagi haija gi ba sarkar gi maige da haija gi ba siron bawba laikhrabani adubu ikhang khangodana handak si squad amagi gari bawba mapung phana satpa ngamdabagi kaino ma tanja ma hojik se kanna yore masi ta sengna hairagadi akoi Kangluk ki irang kanna leibagi driver sing da doubt ama leiba adagi driver sing ki mama mapa natraga magi family nupi angang sing nasu irang marak sida gari thauraga hanadi Imphal lom thangba side khaktamak irang si leiramba Jiri lom thangba side irang leiramdabani na kokle lamthokraga aduga akhoi tupul none yogradi irang leitre haibagi yamna masada free oina kai leiramdaba National Highway gi sangaba lambi steida kilometer chani ga kungani thoi lap lambi sigi karai mafamda kari irang thokadage haibagi mi paiba ma leibasina su driver sing da gari thauning bagi sang yam khangan handaba tanja ma legi akoi non stop ta nong ta salaki sina lambi si ren slide so kematik lakba aduga lambi handak nauna lambi sembagi ching nauna ka aga khoi gi poke na JCB na Nilla pop lauraga thamamba chingmai jingse nongna manung thena tarako matam se da pulam ningai ra kanda chaliba lambi yauna chathagi besu yawi natraga mathak gi tathalaga panjan besu yawi aduna sidai da lambi se sang na panbada lambi da pallu do charu haina gari thaudorak ta besu yam yawba adagi atopa mana mu akoi somdagi manse lot tawraga sakhiba manjing asi mafam kharada atamnana akoi agromine akoi gi kaikundai Yogdringai Egomain Mataki Kano Lambi Mateka Masi Poken Amana Chingba Amana Inbana Tragedi Gari si Tau Swayadaba Sumana Gari si Ilakumatamda Gari Sama Kun Ilapatarabadi no Masatin Kona Giba Aduna Gari si Masim Lambangam plus Sika Sam Lainada Amuk Makugi Tonga Chowasilan Kalaga Nunkau Yogdringai Sidaki Hena Satiba Traning Amada Kugi Labakse Ising Toga Matanda Dumpam the Namtaba lambi si mathanda pom do homda ba jaga ma yawba sisu poke na man inba amana chingba natragadi gari si lanba ngamdaba aduga sidagi mu kakhala kanda oinam long khunong munakta su sidagi khaitang ti phai adu su lambi smane am khudong sadaba lambi ma mafam ohum sida leire aduga ung barak thong lang khala kanda kandiron yogdringai matamda akoi gi angamba training sing inkhatpa kaino sidai da su lambi smane yam pataba jaga yawba aduga lambi pikpa ana koilas nakanda Nandharaga, Chingchepomda, Gari Paina Tuba Yaba, Chinkanabu one of them Matamam Sangba Korpa, Gari Sopa, Sumaina, Lambi Kudong Sada was a Handakin, Akanban Nongzida, so much Henzela Paitare. Aduna Maramorakanda, a koi Gari Singers, a koi Kali Gari, so quick from the Sanga Kidaba, Aduga, a koi Lord Labor Gari, so in Pan, one of the
यामद्रबद नुमित मरीनी गुंबदी संगबा अदुगा अमुक हारिबा लोड गाड़ी जिंग चटनबो होनबो नत्र खाली गाड़ी जिंग अहोम जिंग लांथोन होनम मतमदा निंथौ काबा नुमित संगकपा कथे माबिदगी स्कोट तोरगा चंगकपा गाड़ी जिंग असि शांति खुनु हारिबा जगह सिदैदा अखोय लेबा पोको नुमित फावबा डिटेल तौदना लेयब अदुना अखोय ngasi jiri tu impan tu jiri chaliba national highway 37 se gari wali bagi maram che main cause de sine nai na je thaurani manpur ga chalani chalakan se de jaking amatan tek launi moi ge hunger se ban out takani mafam je da lan ni marak se da kuki khun marakta gari se ban out tatlaga kham thokani in ma chalaroi thang bu jong amaroi ta le thokrane ba kamai tawni adini mateng ni rane ba driver kai chakre police kai chakre security kai chakre escort kai chakre launa rane ba sumai dawdana lambi chi patta basida ida mayam dina thawai kowak ta haptana ngasagi ai sigera sangira yumda ni pi le ba isa le ba ima soni phamu de pale udo driver jing khangmana ti ubana te ba miyam gi seba ne na chali bane ba thawai ji purakanda driver jing noi maru pando ni driver jing bom po khai de sidore ni Sigi langi hekta community ani ki amana ama uba hatu na bata jaz dei de lambi dei de saliba driver miyam jina ai sirasu yare sang su yare leba miyam ai na horan gari je thaudra badi ai koi gas phangoi ai na si gari je thaudra badi hayeng di siang charoi na achuk yam na pa khra bolo pak sing si dei de sai ga da har miyam do jiri bangi rail go down da lungang sai ra ga leiri bini na hai bagi wakhalon da madu driver amoi na ai na lothu ga da bini na ise khal ga na driver miyam jina si ba sangot mathwai kumak ta ga gari je thaudra la ine ba sumai tawdana achuk wana miyam gi da makta lantheng nari ba lanmi mo weri ba करम लानी जाति फनब होनब समाज फनब होनब मियाम पुनम की पुक्सा थनब होनबद लाथेंगनबद फ्रंट लाइन सेलिब गाड़ी ड्राइवर मियाम की थेंगनरिब लानफम सिदे चलिब लान की लंबी ओरिब असुब लंबी से नसी की सरकार सिना मिराइबीब चुमदे इंडिया का फाउनब याद्रब मतमदा हौजिक हौजिक चाउन फाउनरिब सुब लंबी सिदा मियाम थादबियु अमसुम लंबी से खुदक्तगी फननब सेंबियु हाइबसि मतंग याहना matang asida laksening wafam di Jiribam dagi Imphal tamna chatliba gari sing asi matam kharagi mamangda kona fawba puba ngamdabagi adugumba gari sing adu leiramba adu hojikti nongma gi masing liktharakpa asina maram oiraga Jiribam dagi Imphal chatliba gari sing asi hojikti akaknaba gari cham fawba subada yamna awaba ama mayoknaba ama haibadu oiduna leiri haibadi gari sing chenbagi sang asi handaragliba asina Makhatana su lahujik laiba condition asida adumak lairagadi nongmagi changdraba yadraba polam sing Manipur miyam gi damakta Jiribam romdagi Imphal tamna pusliba asi leplaga gadi masing handaraglagadi Manipur praja miyamna pot phangdabagi awaba amadi polam sing asi phangbagi chang asi handaraglagadi Manipur praja miyamda pot phangdabagi awaba aduki matik mayok narakpa yai haibagi thajaba lai paudam jariba Rosimala Sagapam SKTV News Jiribam district